Maipa punba kholau gap de gi lokho charke kuki ama ising da chen thaki bodo asi boina phangkre charke PDF ki leader ama junta na hat kre Risk amasung Jumilia NRFF na kapani Party ki ming sizin aduna miyam dagi nam haduna sel khaibigi maral da Risk amasung Jumilia makhong da nongmai na kapkhibani haina NRFM na claim torakre lalalup asigi Information and Publicity Secretary Sana Zawbomite na thadorok pacherol amana hai National Revolutionary Front Manipur NRFM gi sasinaba letterhead sizin aduna fataba miyoi kharana miyam dagi nam haduna sel khair haibagi akangnaba pau fangbadagi chenari basing adu fanan labaluba sigilan mi sanglup Manipur Army MA gi Reserve Action Force na question sen aduna lakhi madugi makha tarakpada tha asigi taraga mari daga risk kungataru apokpa local nagamapan soram leirak hojingna wangkhai kaithel asangbida asanba yumda leiba amasung kumam Jumilia Devi kungamanga apokpa Sanjit Moirang thana laikai hojingna hata walpa manakta asanba yumda leibi miyoi ani asi Party na hakthengna na fagat pangamki faraba miyoi animak wahang pahong tawki makhoi animak masana maral sing adu yazaki maral gi matung inna party ki chairak pi bataki party na ahan bagi oina makhoi bu warning oina Imphal East ki sawongbung amadi phagnung gi dainaba mafam amada makhongna nongmaina kapki karigumba matungda amuk tawrabadi sibagi chairak pi bada masana yazaduna thadoki kanagumbi sengna sigumba thabak chathaduna party ki mayok leplabadi warning tawduna CB cherak pigani NRFM gi mingda mateng niraklabadi Secretary Finance nongpuk nganba mitegi WhatsApp number 8798750240 da call tawraktuna khangba yagani haina cherol asina makha tarakli Transgender singi marakta namfuda lining olhanba HIV pakhanba na chingba chathare Indorgi Nandalalpur area da laiba Muslim transgender sing na Hindu transgender sing bu Islam lining da namfoda olhanba amadi thawoina Hindu transgender sing bu contaminated season aduna HIV pakhanba na chingba thabak kaya chathare haina Hindu transgender sing na maral sikre Hindu transgender singi wafam asina Nandalalpur area da community ki oiba chobo wathok ama thoglal lakpadagi Indore police na special investigation team ama semduna thibuhum bagi thabak chathaba hokre Hindu transgenders giluchingba sakina guruna phongdokhi bada sigumba ta hoidaba thawong sing asi Muslim transgender Naim Anchari amadi Srima Hazina luchingba timna Hindu transgender singbu manghanabagi damak chatharakpa campaign amani namfuda Islam lining da olu yadaba Hindu transgender singbu makhoina contaminated sarin season aduna HIV pahanaba honaki masina maram oirega hauji Hindu transgender humfu hena layong chada nari amasung taragani thoi amadi MY hospital da laying chathari haki Hindu transgender Sakina Guru namana phongdokhi bada wafam sing adu saugatpa video kaya su puthoktuna utki Hindu transgender amadi Muslim transgender gi watho asina haukiba chayol asida Nandalalpur area da community ki oiba charangnaba hanjin thoki chairak sida Hindu transgender Sakina na group na watho asigi matangda Indore police na matam chana action lokhatte haina maral seiraduna khongjang jangsen bada Hindu transgender singbu kannaba thabak paikhatrabadi masa matomta sijaragani haiba threat kaya su tawki hauji special investigation team asina watho asi sensitive hoina lawbaga loina makhata na communal gi oiba wathok thoktana ba thaurang lokhatkre hai thomjilamba fare Bishnupur district ki SP gi mingeng makhada gari thomjilamba miyoi amang asi fare police tagi phangba pauna hai gari thomlambaga thodok asigi tha asigi taret Kinumidang pung tare makhairom tabada NH2 gi Naran Saina khulgi thongkhong manakta thokibani gari na thomnamkiba nupi adu Naran Saina makha laikai dagi samurai latpa manitombi yangkhiga manga mapurebagi ming Sam Sarmani Mark 4-wheeler gari na thomlambana maram oiraga sokpadagi laikhidre ma gari na thomlamba matam aduda amambagi khudongchaba lawraga hanna yenglamdana chenkhibani Thaudo asigi matangda police na kanna thigalaba matung hiang thang tara hai konjeldagi MD Abdul Hakim Yangkhiga manga apokpagi ming MD Abdul Jalim asi wahang paung chatharaba matungda masana maral yazaduna phakibani Gari adugi registration number MN01AX4615 ni maral leiraba Abdul Hakim ngasi court puthoklaba matung tha asigi taraga mapan fauba numit marini gi police custody da remand lauthakre NATO gi chief na India da ki halakre America ki President Donald Trump na Russia dagi thaw leirabadi tariff wang thamgani haina India da ki halakraba matungda NATO gi Chief Mark Rutte na India, China amadi Brazil na Russia ga lalol iti ki thabak chatharabadi secondary sanction gi manung channa awaba tarakani haina aki khangpirakhibani US amadi NATO na India da yengsilakli basi Ukraine gi lana maram oiraga Europe laibak singna thamkhiba thingbagi mayokta Russia ga mari leinei haibadagi chatharakhibani hairi sungdoktriba thawgi samudra fangbadagi lan thoklakpa yana leire British Antarctica da sungdoktriba thawgi Samudra Russia gi scientist singna fangbangam kre thawgi samudra fangbangam khiba sina maram oiraga leibak singi marakta chawna muknarak pa yana leirakpadagi achauba lanjaw ama amuk thoklakpa yabagi akiba leikre hairi report asigi matung ina
Russiagi scientist-singna fangba ngamkhraba thau adu chawrakna barrel billion 511 romgi oigani thau fangliba mafam leibak amatana control toba mafam nate hai. Ukraine gi drone attack ta kungatare sokre. Ukraine gi drone attack ta Russia gi mioi kungatare lom chawna aso apan nangkre hai report asigi matungina Ukraine na kapselakhiba yamnaba drone sing adugi manungda Russia gi lanmi singna drone yankhaiga manga rom di kapthaduna manghanta hanki. Chahi ahum hena soknaduna lakhiba lana hujik amuk kangkhalakpa yana lakre. US na Ukraine da long range ki missile singsu pi na bagi ayaba pi kre hari. Angang pok na bagi marum lalon bagi thabak paksan na chatharam kre report. Sibu sidrabadi jat jat thengnai haiba gumna angang pokpa ngamdraba mioi singda mateng pangbagi mingda chahi taraga nipan gi makhada laiba nupi singdagi angang pokna bagi marum ek lauthok tu na lalon bagi thabak Nepal da paksan na chatharam kre. Report asigi matung ina Nepal Police ke Central Investigation Bureau CIB gi Nepal da chahi taraga nipan longi makhada laiba nupi macha singdagi angang pokna bagi marum ek lauthok laga nupa lising taraga manga dagi taraga taruk fawbada pirambani aduga angang pokna bagi marum lauriba mioi sing aduna amu atopa angang pokna bagi marum gi mathau tariba mioi singda lupa lising kunthra dagi na kunthra manga romda amuk yonuna paksana lalon bigi thabak chutharam mathengna kibani. Nepal gi CIB gi director Chandra Kuber Khapurna phongdorak gi matung ina chahi taraga nipan gi makhada laiba nupi macha singbu numit kayani hormone injection piraba matung angang poknaba marum lauthok lalon bagi thabak chatharamani. Scam sita chawna chenaba Kathmandu dagi Babar Mahal manakta laiba Hope Fertility and Diagnostic kapun na thabak toramba mioi manga rom fakre faraba mioi sing adu chapchaba khudam changdam phangdabadagi Nepal da thadok tu na chatkidanaba wafam da yanaduna thadokre. Adubu case asigi matang na makha ta na thijinduna mara laiba mioi sing faba ngamnaba hotnagani haina report asina makha ta na haidi. China gi lan gi khulai yonabagi salesman asim munirna oikre. China na puthokliba lan gi khulai sing yon bagi salesman gi thabak Pakistan gi army chief Asim Munir na oikre haina phongdurakli. Asim Munir na China na sariba lan gi khulai sing Sri Lanka, Indonesia, America, Saudi Arabia, UAP, Turkey, Iran amadi Iraq na chingba laibak sing da yon bangamnaba planning tawba hawkre. Loinana India ga yumlon nariba laibak sing da so Asim Munir na China gi lan gi khulai sing yonaba thorang paikhalakibani. Handak India gi makutta chawna maithi khraba matung da Pakistan India ga mayoknaba ngamnaba akkanaba thorang kaya paikhalakpaga loinana malem gi laibak singa afaba mari thamnaba su khonarakibani. Report asigi matung ina China gi khulai yonbagi thaba Asim Munirna marketing su tawragani haina phongdurakli. Aero 4 air defense system Israel na sakre. Iran gi missile pumna mangak thokpa ngamgadaba anauba makhal gi advance oiraba Aero 4 haina khangnaba air defense system ama saduna puthokle haina Israel gi Prime Minister Benjamin Netanyahu na phongdorakre. Report asigi matungina Israel na puthokliba Aero 8 air defense system asi chahiani gi manungda Israel lan mising da khusinaragani. Haujik Aero 8 air defense system sabagi thabak ayamba loisile adubu hena anauba technology hapchinuna malem gi khwaidigi afaba khulai oina ba honari haidi. Putin na Trump ki mawa laukhidre Ukraine gi lan lepkhiroi report. America gi President Donald Trump ki mawa Russia gi President Vladimir Putin na laukhidre Ukraine gi lan makhata na dumok chathakigani haina phongdorakli. Report asigi matungina Russia gi President Donald Trump na Ukraine da makhata na landaduna lam amuka hena kopsin mapamli haidi. Putin gi asigumlaba wakhalon urakpadagi khoisaunaraba Donald Trump na Ukraine da lan gi matik meyai leraba khulai pinaba ayaba pirak kibani haidi. Syria da anauba lan amuk lakre. Syria da Bashar al-Assad ki lengak tu khraba matungda anauba lenga ama lakhibadagi lan khara khajik leptuna ingtapa hanjilakhraba matungda anauba lan ama amuk tholakpa hawrakre haidi. Haujik Syria da thoklakliba anauba lan asi Syria da lairiba Druze haina khangnaba minority oiba furup amada Syria da haujik paliba lenga asina tathi da oina tawrakpadagi tholakpa lan amani. Druze hariba lup asi Israel na mapung fana samgatuna lakhibani haina su report asina makha tari. Chahi marfu daraga mari helaba Mahatma Gandhi ki photo crore 1.7 da yonkre. Britain ki konung London da chahi marfu daraga mari rom suraba Mahatma Gandhi ki photo ama chawrangna lupa crore 1.7 lomda auction tawduna yonkre haina phongdorakli. Report asigi matungina Mahatma Gandhi ki photo asi painter aduna magi mangda famduna all painting da yekiba photo amani. Photo asigi maming Portrait of Mahatma Gandhi haina thonki. Auction adu Mahatma Gandhi ki portrait photo adu somnagi lupa lakh yankhai ga taretagina marifu rom sitkani haina panarambani adubu painting asi lupa crore 1.7 da auction tawkhibani. Report asigi matung ina 1974 gi matamda so public
exhibition ki thoram amada Mahatma Gandhi ki painting ase activist kharana thugaina bahonaraki Pakistan da khangaudana chawrakhiba ichauda mapan seikre Pakistan ki Punjab state ta haukiba pung kunmari gi manungda akan manong chubadagi khangaudana tholakhiba ichauda mioi mapan lom seikre mioi marfutara rom na chawna sopan nangkre hari report asigi matungina ikhang khangaudana chawrakhiba ichauda wana taraba mioi sing kanbagi thabak yamna kana chathari hojik leiba se da makha tana akan manong churakpa yabagi akibasu leirib maramna micham miyamna tangai fadaba thabak leitrabadi yumdagi mapan thoktana bahai khibaga loinana mari leinaba department mikupna homsingna leinaba su khangan kre hari nungbi chafu khunja singi hingnabagi lambi khaktana tana malemna masak khangba oire Manipur ki tangkhul nagana namna taba Ukhrul district ta Maheurol dagi sijinaduna laklaba khutna saba nungbi chafu asina khunja cha kaya gi hingnabagi liklam ama oibada natana hariba amuba makhal gi chafu asi malem gi leibak singna masak khangba horakle malem gi atai mafam da chadaba Ukhrul district ki nungbi khulda khunja ayamba khaktana Maheurol dagi saduna laklaba chafu asi malemna black pottery haina masak khangna bahukhibaga loina chafu asigi sab riba technique sing Bharat ki state amadi atopa malem gi leiba ki saknairaba craftsman kayana thijinba hokre hari pauche sina khunja singa unaba matamda ahal oiraba khunja amana fongdorakpada hariba black pot nungbi chafu ase nungbi khulda fangba serpentine kawba nung makhal amana kupna takhairaba matung clay leichan manak nakpa umang singdagi fangba uri amadagi lauba mahi amaga ising yanduna ningthina totlaba matung ohenningliba chafu gi mawong adu semduna nungsada fauraba matung hariba chafu asi kanglaba matungda leirangda mai iktuna chafu gi machu asi amuba onriba fawba ningthina semba chafu oina puthokpani haina fongdorakhi amaromda research tawbiba kangbu singi matung inadi hariba chafu makhal asi eco friendly oibada natana non toxic oiba thong thakpa matamda matam ikui kuina maisa fajinduna thamduna thongliba insang natraga polam sing adu matam sangna sahanduna thambagi hariba chafu asi da magun yawi chafu asi thongba amasung pochai hap padasu sijinai nungbi chafu asi chahi taramuki mamangda miyamna masak khangnadabana nungbi gi imung chani rom khaktamakna makhoi gi imungi oina sijinabagi damakta saduna thamlambani adubu chafu asigi eco friendly oiba non toxic oiba amadi chafu asida thongbada hinjangi top topa mahau piba ngambana maram oiduna chafu asigi magun asi state pombada khangnarakpadagi miyamna leiba hongnarakuna ngasidi Bharat ki state sing amadi atai mapa leibak singda pamna leinaba hore masigi mathakta nungbi chafu asigi demand asi yamna hengalakpa maramna Bharat ki achauba metropolitan city haibadi Delhi amasung Mumbai da export taunabagi damakta punna masing yamna leiduna mapala thaduna achauba international market olakpa yabagi oithokpa leire haina feather singna fongdorakli